Congress Party the board karakpani miyam gi yaifana bathabak tawgani adubu BJP na Manipur de yengliba mityeng touriba thouwong asigumna karigumba Congress Party na oida padaba phattaba tourakpa matamda Congress Party da sungyao yaoroi haina MP Bimol Akoijam na phongdok-khre Kumbi SK manung channel laiba wangu popular club na chalaiba wangu ahallub relief camp ta surprise visit lakpada wafamasi Bimol na phongdok-khre bani surprise visit aduda sugnu SK MLA ke Ranjit Susaruk yakhi amadi mafam adugi miyoi singna MP Bimol Akoijam da memorandum amasu khuchinakhi amasung laitalaira imung singda mateng pangkhi ngasigi khongchat aduga mari lainana MP Bimol na makhatar dun hai board lep tringai mamangdagi hauna landam asigi education sector sing mapangal kankhatnaba kendriya vidyalaya novodaya vidyalaya gumba hangnaba appointment launaba che thaduna honarami adubu laibak fabadagi hojikti miyamgi mihut oina karakle miyamna mahaki bota wakiba adugi laman singba oina lamdam asida maru oina mahairoi singda ahenba mityeng thamduna kendriya vidyalaya amastana bahonari masida Changbal lam sugnu SK MLA ke Ranjit na piragani haibagi thajaba piri amaromda Manipur da thokliba irang asida relief camp ta leiriba singna masa masagi mayumda hanjinriba fawba irang loisile haiba yaroi leingak-na riba BJP da irang loisina bam haifam thokpa haikigani yarakpa natraga yaraktaba haiba adudi makhoigi mathauni miyamgi mihut ama oina miyamgi yaifanaba ngamliba makhai hotnakigani Palliba leingak asida su haigani Party ke khetnaba thamdana anoba Manipur ahongba Manipur ge khongjang changsilakpada Congress Party na mangjin thana chatkadabani karigumba Congress Party na oida padaba BJP gumna miyam da yengliba mityeng tauroidaba thawong kaya tourakliba asigumna Tamlak-Labadi Congress Party da sungyao yaoroi haina haiki Tolok pinaga thamma mine be MLA mantri MP ne se koi miyang ki ko masih hana koi gyara tabam chang ne ai yu mom to de hanjan han biu ai yu mai tharan chang haija ban ni jaga da banati tawhom thok ma thong ni lenga ki aduna ithong birei ba thong to bujana to ngam bai se masig wa khalo le ga na miyam ni ga da banati haija ga da banati phangmam thok do tawhom thok do hai bane se khanbi yu ni thok hai banate lenga pai ba kamu se ni thong na te mantri na te moi se thai na gi hujika mi miyam kalla da kar ko na gani miyam na tawhom thok do tam na thong to bi ba thok do na thong chum na taw na hai ba sama nei ba ma sia khanbi yo leita pham khangna mai ma kai mai phaduk tuna nei ba koi micham praja singji phun chiro chita kali tawhom thoi hai ba do na thong taw hai ba ne ba se ai ham da miyam da sip to tham jari ba si wa khana jab da chu thok se ba koi ma sen ra ka ko adubo ahom ba ano Manipur ge khongjang chansala krisida Congress Party na flag bearer oraga mangjin thara chandan ba party do hen ga da ni hai ba se ai na i party da hai jare ba yu si te hom aduna kanigumba ai party na oida pada taura ba masi sarkar tariba party sina taurima Manipur de yengliba miyeng moi gi thong je tra da na cha ne hai gara na bung ne hai na naw ne hai gara Bimol ko nu pa se Congress na si ek ji tor ko da ai party da sna yaw ba